ꯄꯤꯛꯁꯤ ꯑꯣꯛꯁꯤ ꯏꯁꯂꯥꯝ ꯙꯔꯃꯗꯗꯤ ꯌꯥꯝꯅ ꯀꯩꯗꯧꯍꯜꯂꯦ ꯃꯍꯥꯛꯁꯤ ꯆꯥꯕ ꯌꯥꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨ ꯑꯣꯏꯕ ꯃꯥꯡ ꯊꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯅ ꯑꯗꯣ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯗ ꯍꯖꯔꯠ ꯅꯨꯍꯒꯤ ꯃꯇꯝ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯀꯣ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯒꯤ ꯄꯩꯒꯝꯕꯔ ꯅꯨꯍ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕ ꯁꯤꯡꯕꯨ ꯍꯤꯡꯍꯧꯅꯅꯕ ꯏꯁꯤꯡꯗꯨꯗꯒꯤ ꯍꯤꯡꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯃꯄꯨꯅ ꯑꯜꯂꯥ ꯇꯥꯂꯥꯅ ꯊꯣꯛꯍꯟꯕꯅꯤ ꯄꯨꯟꯅ ꯃꯌꯥꯝꯁꯤ ꯒꯔꯛ ꯇꯧꯗꯨꯅ ꯍꯠꯅꯅꯕ ꯍꯥꯏꯅ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗ ꯍꯤ ꯑꯆꯧꯕ ꯑꯃ ꯁꯥꯔꯒ ꯃꯗꯨ ꯀꯩꯗꯧꯕꯗꯒꯤ ꯍꯤꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯇꯣꯡꯂꯤꯕ ꯃꯌꯥꯝꯁꯤ ꯆꯥꯔꯝꯃꯤ ꯊꯛꯑꯕꯅꯤꯅ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯇꯣꯏꯂꯦꯠ ꯀꯔꯤꯗꯤ ꯑꯗꯨꯝ ꯇꯧꯕ ꯇꯥꯏꯗꯅ ꯃꯄꯥꯟꯗꯤ ꯊꯣꯛꯏꯗꯅ ꯃꯁꯤꯁꯤ ꯂꯣꯏꯁꯤꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯨꯝꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯜꯂꯥ ꯇꯥꯂꯥꯅ ꯍꯥꯏꯔꯤꯕ ꯇꯥꯏꯃꯤꯡ ꯑꯁꯤꯗ ꯄꯤꯛꯁꯤꯕꯨ ꯑꯣꯛꯁꯤꯕꯨ ꯊꯥꯏꯌꯦꯕ ꯁꯦꯝꯃꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯍ ꯑꯂꯩꯍꯤ ꯁꯂꯥꯝꯒꯤ ꯃꯇꯝꯗ ꯎꯆꯤ ꯊꯥꯔꯛꯈꯤꯕꯒꯤ ꯍꯧꯗꯣꯡ ꯊꯥꯔꯛꯈꯤꯕꯒꯤ ꯁꯨꯃꯥꯏꯅ ꯃꯈꯜ ꯄꯤꯔꯤꯕ ꯃꯌꯥꯝ ꯑꯃꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤꯛꯀꯤ ꯀꯔꯤꯗ ꯑꯗꯣ ꯃꯍꯥꯛꯁꯤ ꯌꯥꯍꯧ ꯆꯥꯕ ꯌꯥꯗꯕ ꯑꯣꯏꯔꯒꯁꯨ ꯃꯉꯣꯟꯗꯒꯤ ꯇꯝꯖꯕ ꯌꯥꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯤ ꯆꯥꯕ ꯌꯥꯗꯕ ꯑꯣꯛꯁꯦ ꯖꯤꯕ ꯄꯥꯟꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯍꯧ ꯉꯟꯕꯁꯤ ꯃꯍꯥꯛꯅꯦꯕ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯟꯅ ꯌꯥꯍꯧꯏ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯃꯤꯑꯣꯏꯕꯒꯤ ꯑꯃꯥꯡ ꯑꯁꯣꯏ ꯑꯍꯤꯡꯗ ꯅꯨꯡꯊꯤꯟꯗ ꯁꯤꯖꯤꯟꯅꯔꯝꯕ ꯊꯣꯛꯇꯣꯛꯑꯝꯕ ꯃꯄꯥꯜ ꯃꯥꯅ ꯑꯌꯥꯝꯕ ꯆꯥꯊꯣꯛꯑꯦꯕ ꯂꯣꯏꯅ ꯑꯗꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯨ ꯁꯥꯁꯨ ꯀꯔꯤꯁꯨ ꯂꯣꯏꯅꯃꯛꯁꯦ ꯑꯃꯥꯡꯕꯗ ꯆꯜꯍꯜꯂꯦꯕ ꯑꯁꯦꯡꯕ ꯑꯣꯏꯅ ꯃꯗꯨꯅꯤ ꯏꯁꯂꯥꯝꯅ ꯇꯥꯛꯏꯁꯦ ꯑꯗꯨꯅꯅꯦ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯍꯥꯏꯔꯤꯕ ꯄꯤꯛꯁꯤ ꯆꯥꯕꯗ ꯍꯔꯥꯝꯅꯤ ꯍꯂꯥꯜ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯀꯨꯔꯥꯟꯅꯁꯨ ꯑꯗꯨꯝ ꯇꯥꯛꯄ ꯋꯥꯐꯝ ꯁꯤꯒꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯒꯤꯅꯤ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯖꯤꯕ ꯄꯥꯟꯕꯕꯨ ꯌꯥꯝꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯗꯤ ꯌꯥꯗꯦꯕ ꯆꯥꯕ ꯌꯥꯗꯕ ꯍꯨꯏ ꯑꯁꯤꯗꯒꯤ ꯇꯝꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯌꯥꯎꯔꯤꯑꯕ ꯍꯨꯏ ꯑꯁꯤꯅ ꯃꯄꯨ ꯅꯤꯡꯕꯁꯦ ꯃꯥꯅ ꯃꯄꯨ ꯅꯤꯡꯉꯤꯕ ꯃꯑꯣꯡ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯁꯨ ꯇꯝꯖꯕ ꯌꯥꯕ ꯄꯔꯥꯅꯦꯕ ꯍꯧꯗꯣꯡ ꯆꯥꯕ ꯌꯥꯗꯦꯕ ꯏꯁꯂꯥꯝꯅ ꯍꯧꯗꯣꯡꯗꯒꯤ ꯇꯝꯖꯕ ꯌꯥꯕ ꯄꯔꯥ ꯑꯃ ꯍꯥꯏꯔꯤꯑꯕ ꯍꯧꯗꯣꯡꯅ ꯅꯤꯕ ꯀꯟꯕꯁꯦ ꯅꯤꯕ ꯀꯟꯕ ꯐꯨꯔꯁꯨ ꯇꯥꯟꯅꯔꯁꯨ ꯃꯥꯁꯤ ꯍꯧꯗꯣꯡꯁꯤ ꯑꯗꯨꯝ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯅꯤꯕ ꯀꯟꯕꯁꯦ ꯆꯥꯕ ꯌꯥꯗꯕ ꯀ꯭ꯋꯥꯛ ꯍꯥꯏꯇꯥꯔꯦ ꯎꯆꯦꯛꯇꯅꯦ ꯀ꯭ꯋꯥꯛꯁꯤꯒꯤ ꯐꯖꯕ ꯈ꯭ꯂꯥꯛ ꯑꯃ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯌꯥꯎꯔꯤꯑꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯕ ꯀꯥꯟꯗ ꯃꯥ ꯃꯇꯣꯝꯇ ꯍꯦꯛꯇ ꯁꯠ ꯆꯥꯊꯣꯛꯑꯦꯕ ꯃꯥ ꯃꯌꯥꯝꯗ ꯀꯥ ꯍꯥꯏꯅ ꯂꯥꯎꯗꯅ ꯃꯌꯥꯝꯁꯨ ꯀꯧꯒꯅꯤ ꯈꯣꯝꯖꯤꯟꯒꯅꯤ ꯇꯥꯁꯤꯟꯒꯅꯤ ꯑꯗꯨꯒ ꯁꯂꯨꯞ ꯑꯣꯏꯅ ꯇꯥꯔꯒ ꯆꯥꯅꯅꯕꯒꯤ ꯁꯨꯃꯥꯏꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯖꯤꯕꯁꯤꯡꯁꯦ ꯁꯤꯗꯁꯨ ꯐꯖꯕ ꯀꯦꯔꯦꯛꯇꯔ ꯃꯈꯣꯏꯒꯤ ꯒꯨꯟ ꯑꯃꯃꯝ ꯄꯩꯁꯦ ꯃꯤꯑꯣꯏꯕꯅ ꯇꯝꯖꯕ ꯌꯥꯕ ꯂꯧꯕ ꯌꯥꯕ ꯄꯔꯥ ꯉꯥꯛꯇꯅꯦꯕ ꯁꯤꯁꯨ